Pakistan amadi Afghanistan ki marakta fight macha thakire masi big breaking news amani Pakistan amadi Afghanistan ki border amalai masi border asi maming duran line ko gi haidi amasung masi imaginary line makhala mani amasung masida akan bakles moi kre war mate moi kre kurram ko ba district asida phajana kap nakhibani Pakistan ki recent bombing aduda Afghanistan ki nupi angang yaune sikibani 47 Pak tika ka bomb sida amasing Afghanistan ki province ni mase manungda bombing torambani masida sikraba tungsida family sing aduna haiki Pakistan ase mine te mokoi se terrorist ni atanki ni taseng atanki ni yauno pena khite madugi public sing aduna angang kunmuk si hari Taliban government na masigi wafam asida chaki amasung retaliation laukani haiduna kasam chaki ngasi ayuktagi Taliban force pareng kuchukulai ga korana kuram kauba district asoda phuji laki amasung masi Pakistan amasi Afghanistan ki border district ni adudagi Taliban force singasina kapkhai bahorakpani territory lanthok aduga mortar ka suka thajil laki adudagi Indian report kana di high grade Pakistan ki army tarapan muksi kaina adupu Pakistan ki side tagi asuk yamna si haituna kai du mention tawte Pakistan ki army kaya tang siram basu yai adupu atoppa army kaya tang mafam asida thajil laki bagi wani haujik Pakistan abad Taliban ki marakta long time war takini ra masti question ti oindari adupu thajate sinaraga khara sinaraga tokini maram di country animak sentum pai banate Pakistan oigera Afghanistan oigera mingon ki loan na chathabani mainly Pakistan ti mingon ki loan na chathabani aduna Shahbaz Sharif ki makuta Taliban ga long time war to ki matuki kuchukulai amati power thoin lairoi khara tawraga tokini haina thajan nai maram di Taliban ga sokna bai se makoi gi oina long time yaroi Taliban hari se Taliban ni makoi kutta America phawba Russia phawba khangmam don chena kribini mayam no hori sini Taliban officially lauthok laga Pakistan da attack torakpani international border la laga Pakistan da attack ni hojik Pakistan tumina laikhidori bra leitradi makoi ase long time war takidori bra madusu suspecti oitabana te Pakistan ki military ki haifet loss ohen kre hiding sing attack aduda Pakistan na kari loss oire haibisi clearly mention kai dusu tawte Pakistan amati Afghanistan ki marakta tension oirekli se adugumba timing amadani madude Pakistan na Champions Trophy cricket ki chawrba tournament ama international one day ki masi host tawdori aduga India ki di UAE da routine wise tai haduna tu Pakistan da mokoi chatpa ki thoina mathau taro Indian players sing aduna kingai oite Navarat Times na iri Taliban ki attack asida 19 Pakistani force si haduna aduga Taliban Pak border manung da changbagi hot rakhi adupu Thatki chatang khidre haina masina Pakistani kanglup na hai mokoi lakani hot nai border lanchi laktuna adupu mokoi success oikide sini adupu ngasi yam phajaba place ama oikre kapkhai na kre aduga hai riba khurram marbi area sida Taliban sing asina Pakistan ki mokoi army base sing ta attack torapani hairi masita mi kharadi si khre adupu Pakistan ki side ke asu am si so hai video ju photo kai dis mention tawti amar of the source amna asomna so hai maldi ngasi Taliban ki attack da Pakistan ki duran har per line ase cross torok laga Pakistan ki chowki saina chowki mauta lai pa base madu ahum mari manga makoi na sis tawkri adu yam satiba clash ama war type ki clash ama oikrab jat ni sis tawkri haina mention am su tawri haujik Pakistan ki side ki kari amuk retaliation la kadori ba maduni hujik yam khandari se adu kaglop na masi pamde kanglok na masi pamse yauri pe yaudra ha khangam de adu war ani country en ki munung to oipti pamde Pakistan da makoi retaliation launi ha tu lawkre asig matung da muk clash oirak la di country en ki murak ta su yamna awa ana public ki mathak to oir pa yai ha tu mention tawri atupu ngasi chawna clash ama war type oikiba sidi aseng po ani amasung Pakistan ki sugara sok na khrai haidi